Imphal Ukrul Lambida Yangang Pokpidagi security na ngak senduna chatkiba Ukrul Somdal amasung Kamjong Post Office ki gari sing sangkai kuki khul yaurakpada kuki sing na mai thadoktuna maru oiba potlam kaya yauna amang ata thokhan khibagi mayokta wakat mifam chathakre wakat mifam adu Imphal gi Babuparada laiba head post office da Manipur Postal division gi staff sing na sarup yaduna chathakibani wakat mifam aduga mari leinana post office Imphal gi senior PA Moirangthem Nabachandra na security na ngak senduna pukhiba post office ki potlam sing kuki sing na hijack tawduna puraba matung mai thadoktuna amang ata thokhan khiba thawong yaningde potlam sing adubu puriba driver sing gun point ta aki akhang pokhan ba thawong akan ba mawongda condemn tawi haiki irang marakta postal department na ngasi fawbada community gi khenaba laitana miyam gi damak seva tawduna lakli haiba wafam senior PA asina thamlakladuna fibam asida postal department ta chatharakliba thawong asi yaningde security ga loinana chatuna postal service piriba postal department gi staff singda asigumba thawong sing chathabada security gi maikaidagi karigumba protection amata pi khitabagi thawongbu pendaba phongdorakli wakat mifamaduda post office ki thabakta ayet pa piganu lamhenba sing khudak tafagadabani security gi asoiba yaningde haibana chingba kholaw sing laukhi Miskiran kangbu singduna akhoi gari sin na thairaga hijack torga pukhalaga haiba crime si tawu matamda akhoi security force ki makai di karisu moina lokot phangthokpa akhoi protection pibagi ofam du thudona ude loi na akhoi driver si mafam da khala matungda lairamiba security force sing de already mafam da thadu oga satpi maramna masi matomda sing lambi da akhoi sangkai mafam sidagi litan police station da laga man report tawi haina tammi aduga hai posi akhoi na mayam da ji appeal tawjabsi postal department gi akhoi postal department ngasi phok thawak taruda achan minai naide aduga akhoi staff singsu community mayam jaw work pulga oiba staff ni akhoi network yam chawi akhoi village da asing mandaloina yawbnina akhoi thabak thong singsda matungda ani community na disturb tawbirakanu